ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯂꯩꯁꯥꯕꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯁꯛ ꯊꯤꯖꯔꯒꯁꯨ ꯃꯕꯨꯛ ꯆꯦꯜꯗꯤ ꯃꯥꯒꯨꯝꯅ ꯁꯦꯡꯕ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯊꯣꯏꯅꯨꯅꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯇꯥ ꯁꯤꯡꯒꯥꯔꯩꯒ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯤ ꯁꯨꯕ ꯂꯥꯛꯂꯤꯁꯤꯕꯨ ꯅꯨꯃꯤꯠꯄꯨ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯨꯔꯝꯃꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯌꯨꯛ ꯉꯟꯅ ꯁꯨꯁꯦꯅ? ꯅꯪꯅ ꯍꯦꯛꯇ ꯌꯥꯗꯕ꯫ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯧꯔꯤꯁꯦ꯫ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯝꯃꯗꯤ ꯐꯒꯗꯕ꯫ ꯑꯗꯣ ꯊꯣꯏꯅꯨ, ꯅꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯊꯕꯛꯀ ꯆꯠꯈꯤꯕ꯭ꯔꯣ? ꯅꯪꯒ ꯇꯤꯟꯅꯕꯅ ꯑꯩꯒ ꯇꯤꯟꯅꯩ, ꯍꯪꯕꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯪꯉꯒ ꯂꯩ꯫ ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯣꯏ ꯇꯥꯆꯧꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯏꯁ, ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯃꯤꯗ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯁꯟꯖꯔꯛꯆꯅꯤ꯫ ꯑꯁ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ꯫ ꯑꯩꯁꯦ ꯍꯥꯏꯔꯒꯦꯗꯤ ꯈꯟꯕꯅꯦꯕ꯫ ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯏꯅꯤ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯃꯥꯏ ꯁꯣꯟꯕꯅꯦ꯫ ꯑꯩꯅ ꯎꯠꯂꯤꯕ ꯏꯪꯒꯤꯠ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯈꯪꯗ꯭ꯔꯦꯗ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ꯫ ꯑꯩꯁꯨꯅꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯇꯥꯆꯧꯅꯗꯤ ꯅꯪ ꯅꯣꯡꯃꯗ ꯍꯪꯗꯦꯀꯣ? ꯍꯪꯗꯁꯅꯨ꯫ ꯃꯥꯅꯦ ꯅꯉꯣꯟꯗ ꯍꯪꯕ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟ ꯑꯗꯨꯝ ꯌꯦꯡꯉꯛꯑꯦ꯫ ꯍꯥꯏꯌꯣ, ꯈꯪꯖꯔꯤ ꯏꯕꯦꯝꯃ꯫ ꯑꯗꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯀꯣꯏꯅꯕ꯭ꯔꯁꯨ ꯀꯣꯏꯅꯍꯧꯗ, ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯐꯪꯍꯧꯗ, ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩꯖꯍꯧꯅꯤꯀꯣ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯗꯨꯝ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯕ ꯇꯧꯔꯁꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯨꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ, ꯑꯩꯒꯤꯕꯨꯗꯤ ꯅꯣꯏ ꯇꯥꯆꯧ ꯂꯩꯔꯦꯗꯅ꯫ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯗ, ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗ ꯑꯩ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯂꯣꯏꯅ ꯈꯪꯉꯒ ꯆꯦꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ, ꯃꯤ ꯄꯦꯜꯍꯟꯕ ꯈꯛꯇꯅꯤ꯫ ꯅꯪꯕꯨ ꯎꯕꯗ ꯆꯦꯟꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯣꯏꯅ ꯆꯦꯜꯂꯛꯀꯅꯤ꯫ ꯌꯥꯝ ꯍꯩꯔꯦ ꯉꯥꯡꯕꯒꯗꯤ꯫ ꯅꯪꯗꯨꯝ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯀꯣꯏꯅꯅꯕ ꯍꯥꯟꯅ ꯇꯧꯖꯈꯣ, ꯑꯩꯒꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗ꯫ ꯍꯣ, ꯑꯩꯒꯤꯗꯤꯅꯦ ꯅꯪ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯑꯩꯅ ꯑꯗꯨꯝ ꯅꯝꯗꯅ ꯐꯥꯔꯗꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯧ ꯑꯃ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯊꯣꯏꯅꯨꯒ ꯃꯃꯥꯒꯁꯨ ꯁꯤꯡ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯁꯟꯊꯤ ꯆꯩ ꯁꯥꯔꯤ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯁꯥꯕ ꯂꯣꯏꯔꯕꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯉꯥꯛꯎꯀꯣ, ꯑꯃꯨꯛ ꯇꯨꯔꯛꯀꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯏꯆꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤꯅꯦ ꯁꯟꯊꯤꯒ ꯊꯦꯡꯉꯨ ꯌꯥꯕ ꯅꯠꯇꯦꯗ꯫ ꯀꯦꯁꯤꯟꯅꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ, ꯃꯄꯥꯅꯒ ꯈꯔ ꯂꯨꯅ ꯇꯧꯕꯒ꯫ ꯃꯇꯣꯝꯇ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯀꯦꯖꯔꯤꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯩꯈꯣꯏ ꯊꯣꯏꯅꯨꯗꯤ ꯀꯦꯕꯒ ꯍꯩꯕ ꯅꯠꯇꯦꯗ꯫ ꯊꯕꯛꯁꯤꯡꯁꯦ ꯃꯥꯅꯗ ꯑꯌꯥꯝꯕ ꯇꯧꯅꯅꯕ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯖꯕꯇꯅꯤ, ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯊꯣꯏꯅꯨ ꯍꯣꯏꯗꯤ ꯃꯁꯛ ꯊꯤꯖꯔꯒꯁꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯒꯗꯤꯅꯦ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯣꯏ ꯄꯣꯠꯅꯤꯗ꯫ ꯏꯁ, ꯀꯌꯥꯗꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯁꯛ ꯊꯤ ꯀꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯆꯥ ꯉꯥꯁꯦꯛ ꯃꯥꯟꯕꯤꯗꯨꯅ ꯀꯌꯥꯝ ꯐꯖꯔꯗꯅ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯁꯛ ꯅꯠꯇꯦꯗꯣ, ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯃꯁꯛ ꯐꯖꯕꯤ ꯑꯗꯨꯁꯨ ꯁꯥꯖꯠ ꯂꯤꯆꯠ, ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯇꯥꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯍꯦꯛ ꯆꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯁ, ꯋꯥꯇꯥꯁꯤꯗꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯐꯝꯗꯨꯅ ꯈꯛ ꯆꯥꯕꯤꯌꯨ, ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯜꯂꯣꯏ ꯍꯥꯏꯗꯅꯅꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯄꯣꯠꯅꯤꯗ꯫ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯀꯣꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁ, ꯊꯣꯡꯒꯥꯟ ꯊꯣꯛꯄꯒ ꯌꯥꯕ ꯅꯠꯇꯦꯗ꯫ ꯐꯩꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ꯫ ꯑꯗꯣ ꯏꯕꯦ ꯍꯥꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯨꯝ ꯀꯣꯏꯔꯛꯄ꯭ꯔꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯆꯦ, ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯈꯛ ꯁꯥꯔꯤ꯫ ꯑꯗꯨꯒꯤ ꯑꯁꯥꯃꯟꯅꯦꯅ ꯊꯝꯕ ꯁꯦꯜ ꯑꯗꯣ ꯃꯥꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯂꯧꯊꯣꯛꯑꯒ ꯐꯤ ꯑꯇꯥꯡꯕ ꯑꯃ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯂꯤꯛ ꯑꯗꯣ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ꯫ ꯑꯗꯨꯒꯤꯅꯦ ꯁꯦꯜ ꯈꯖꯤꯛꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯏꯆꯦꯗꯤ ꯁꯦꯜꯕꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ, ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯪꯁꯨ ꯍꯪꯗꯣꯛꯇꯅ ꯍꯪꯕꯁꯤꯗ ꯇꯟꯖꯥ ꯍꯦꯛ ꯆꯥꯗ꯭ꯔꯦ꯫ ꯑꯁ, ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯁꯛ ꯊꯤ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯁꯦꯜ ꯄꯨꯒꯦ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯃꯤꯅꯦ꯫ ꯃꯥꯅ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯃꯆꯥ ꯐꯖꯕꯤ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ
ꯑꯩꯅ ꯏꯆꯥ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃꯁꯨ ꯍꯦꯜꯂꯤ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ. ꯊꯤꯕꯨ ꯊꯤ ꯍꯥꯏꯕꯅꯤ. ꯁꯤꯗꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯀꯣ. ꯍꯣ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯇꯗꯤ. ꯑꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯊꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯃꯇꯨꯡꯒ ꯍꯥꯏꯔꯛꯁꯅꯨ. ꯃꯥ ꯑꯩꯅꯅꯦ ꯃꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯗꯕꯅꯤ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯁꯤꯕꯨ ꯊꯣꯏꯅꯀꯤ ꯁꯥꯎꯔ ꯂꯩ. ꯇꯟꯗ꯭ꯔꯥ ꯈꯪꯗꯦ. ꯏꯃꯥ, ꯁꯥꯎꯅꯨꯁꯦ ꯈꯟꯅꯗꯕꯗ. ꯍꯩ, ꯅꯪꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ. ꯁꯥꯎꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯃꯥꯒꯤ ꯃꯆꯥ ꯃꯁꯛ ꯐꯖꯔꯦ ꯀꯥꯏꯅꯒ ꯃꯥꯅ ꯃꯨꯛꯆꯔꯤꯕ. ꯃꯆꯥꯗꯨꯅ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ. ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ. ꯃꯗꯨꯕꯨ ꯃꯆꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯁꯣꯝꯗ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ. ꯏꯕꯦꯍꯥꯏꯕꯤ ꯃꯤꯒꯤ ꯃꯆꯥꯅ ꯇꯧꯍꯧꯔꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯍꯩ, ꯆꯅꯨ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ. ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯅꯔꯤꯒꯦ? ꯍꯥ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣꯕ? ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯀꯩꯅꯣ ꯏꯃꯥ, ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤ. ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯍꯦꯛ ꯈꯪꯗꯦ. ꯑꯁ, ꯏꯃꯥꯅ ꯉꯥꯡꯕꯗ ꯇꯨꯝꯐꯝ ꯑꯝꯇ ꯈꯪꯗꯦ. ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯃꯤꯒꯤ ꯃꯆꯥ ꯊꯣꯏꯅꯨ ꯍꯣꯏꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯟꯊꯤ ꯁꯥꯍꯧꯔꯤ. ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ. ꯍꯥ? ꯑꯁ, ꯏꯃꯥ, ꯁꯛꯊꯤꯕꯤꯗꯨꯒ ꯑꯩꯒꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨꯀꯣ. ꯃꯥꯗꯤꯅꯦ ꯃꯁꯛꯇꯣ ꯍꯥꯏꯖꯟꯗꯅ ꯊꯤꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯍꯩ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ. ꯇꯥꯅꯤꯡꯗꯦ. ꯍꯧꯒꯠꯂꯨ. ꯏꯃꯥ ꯊꯕꯛ ꯆꯠꯀꯗꯧꯔꯤ. ꯆꯥꯛꯀꯁꯦ ꯈꯔ ꯊꯣꯡꯂꯨ ꯂꯥꯎꯅꯦ. ꯁꯦꯜ ꯈꯛꯇ ꯄꯨꯒꯦꯅ ꯊꯤꯕꯕꯨ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦ. ꯏꯃꯥ, ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ. ꯈꯨꯖꯤꯟꯒ ꯂꯣꯏꯅ ꯆꯨꯒꯗꯕ ꯊꯕꯛ. ꯑꯩꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ. ꯄꯦꯜꯂꯦꯗꯀꯣ. ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯣꯡꯃꯁꯨ ꯁꯤꯡꯒꯥꯔꯩꯅ ꯅꯝꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯁꯤꯡꯒꯥꯔꯩꯅ, ꯀꯩꯅꯣꯕ? ꯅꯪꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎꯁꯤ ꯍꯥꯏꯕꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯧꯅ ꯑꯗꯨꯛ ꯌꯥꯝ ꯌꯥꯗ꯭ꯔꯤꯗꯨꯕꯣ? ꯁꯤꯡꯒꯥꯔꯩ, ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ. ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯄꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏ. ꯆꯠꯂꯣꯍꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯛ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ. ꯃꯁꯤꯗ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯣꯏꯒꯤ ꯃꯊꯧ ꯀꯩꯁꯨ ꯂꯩꯇꯦ. ꯑꯊꯤꯕ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯐꯖꯕ ꯃꯈꯣꯏꯁꯨ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ. ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯕ ꯃꯆꯥ ꯃꯁꯨ ꯈꯔꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ. ꯎꯔꯦ ꯃꯈꯣꯏꯅ ꯊꯣꯏꯅꯨꯒ ꯁꯤꯡꯒꯥꯔꯩꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯗꯣ. ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, ꯏꯇꯥꯎ ꯃꯌꯥꯝ, ꯅꯈꯣꯏ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕꯤ ꯂꯩꯁꯥꯕꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ? ꯑꯩꯗꯤ ꯈꯪꯉꯤ. ꯑꯥꯗ ꯂꯥꯛꯂꯤꯕ ꯊꯣꯏꯅꯨꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯑꯩꯗꯤꯅꯦ ꯃꯪꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯕꯗꯤ ꯈꯪꯗꯨꯅ ꯁꯤꯒꯗꯕꯕꯨ ꯃꯥꯜꯂꯦ. ꯏꯇꯥꯎ ꯃꯌꯥꯝ, ꯅꯈꯣꯏꯁꯨ ꯈꯪꯍꯧꯔꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯉꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕ ꯑꯩꯒꯤ ꯃꯪꯗꯅꯦ ꯊꯣꯏꯅꯨ ꯎꯕꯒꯤꯅꯦ ꯍꯥꯏꯕꯁꯦ ꯅꯣꯏꯁꯨ ꯈꯪꯍꯧꯔꯣ. नुपा अमना मसिबु नुपागा कोइजाला कोइद्रबदि अखोइ मयामना कोइबिरसु याइदा चलो हे अइदि मा कोइगदबगी सरुकने इरोइ अमोम अमा ओइना कोइजरुरगे मखोइना ngangnaribadu laptakna singarai amadi thoinu मखोइ अनिना तारिबनि singaraisu thoinugi khanbada nuaitabani adubu mahak angangsing aduna adumna usittana ngangba aduda saunu khumlaklami he angang mingam basa kaino noi ngangi mayamdo ha noi namaiduda thajila uro kaino ije nangwanda haibasu nate ije thoinu se thi masaga se yengbada ki haibani kaino magi masak thiba phajaba panariba noibu magi minairo ha natragana nathau yamna leitabra nathau yamna leitragana lao aikhoidane aigi phane amutba yam lei adu suru lao yarise toba angangsing sidabu sumaina haiba haunabro lao se mama mapana warakpada ngamdaba macha ngaktane ai I yam kaida nungsinabda thomamgeda masi nungkhungre he masigi sigare habise sono jubane jelhorasi lao asumna tha kharagi matungni nongma makhoi khulgi lampakta thangnaba khulgi pakhangsing makhoi khulgi pakhangsinga mukna masana ama sanaba silame ibe haibina imagi chanua nangbu khulgi lampakta mukna sanani na tawrise yengbaga amata chatlaroidro chattoini kaino ima aina bo siguma yengba kamai chatloidoino ima aidine mukna yengba chatningba nateba pakhang masak phajaba yengba chattoini aigi icha sisu mama ai laudana singdi singbajani he
Namai namikado machum taba makhai keraga chakho. Nupa makhoidine nupi aikhoine kebasini yamna pamjaribase. Hoi ma, aikhoi khulgi leisabi singdagi aina khwaidagi hena kedoide. Ado ima, aise phadi phajabra. Phajaibo. Aigi ichana ihen heli. Aduga ne, ngasidi ne. Nupa sel paibana namdune hekta phana naba tawko. Hoi ma, aisu khangiba. Ngaihaki matungni. Khulgi angang ahal pumba lampak aduda mukna yengba laklami. Thangnaba khulgi pakhang macha kharasu mukna yengba laklami. Chanuso machum taba makhai keraga lakni. Thoinuso singarai na namduna puraklami. Mukna aduso haure. Singarai na nungai trase nangna yengba chasi yadadana asuk nungai ba kumhaise yengdana to omniba. Ado hojik yengasidi. Ado aidi migi khulna kakhiga trakhanbada pakhatpana yadrebo. Aidi kaisu khanbideda kaningba amana adum kajasani. Ado thangnaba khulgi nupasingsina masa phaba khara hinba mandra. Ado haijabagi wani aikhoi khulnadi adum ka do mali. Nangi wari dusune mamai mako amata samnadre. Migi khulna masa phaba su heli hai. Aikhoi khulna kani su hai. Wakhalga amta tadre. Lembina Chanu kanano nangna muknaga yengda he yengiduba. Kaino aidi mukna yengba lakpasu natana. Pakhang masak phajaba yengba laini. Aina khalini nang singasidi na hamakhai hena yamna machum taba makhai ke tharaena. Limbia tu yengu adagi phurit amuba litpa mi ngauba masa yamna nanma nupa se ubra. Kadaino o ure asidi yam phajai he. Pura nupada nupani sabanga se wang chawradana. Nangadi yam chanagadaba malibo asidi. Sengbagi manbrane aidi asigi nupa se ubada pungaw ngawribo. Horen loirakpada magi manakta changusiko. Ngaihaki matungni mukna adusu loisinkre. Chanuga lembiga su makhoina ngasai hainakiba nupa aduki manakta changlaklami. Lembina kainomta hangjageba. Kai leirage ja. Ibung singbu thangnaba khuldagi natro. Sum chamna khangnaba yagadro. Khambana. Mani yai kaisu kaide. Ichal anibu kai ming kauge. Magina Chanu aduga aigina lembi. Adu ibung singkidi. Aigina thoiba. Magina khamba. Aduga masak phajaba yam aremba nupa asina tompo kaubani. Chanu di ngasai makhai makhoina wari saribadu tasilude madugi mahutta tompokta chagadaba makhai yengduna leiri. Tompoksu Chanugi mityeng aduda masada hainadaba poktuna mamayadu laithoptuna leiri. Lembina mingsu yam phajai. Ado ibung asida chabora yon phama ma leirise sida ngai hak phamduna singju charuse yaba natro. Yaina lao adudi chawrase. Makhoina changlakpada hanna singare amadi thoinu makhoi anisu bora chaduna leirami. Chanusu makhoina leirambadu ubada masada napal amaga loinana nupa singadu tarasanu matagum hairaklammi. Masigi thoinu haibi sakthibi amubise amuk leiramini. Aidi masakse ubada tauga amata yagadaba mandi. Saktani na taurisina marolam. Asuk thiba madi yumdagi mapa thoktana atum legesu haide. Aduni haise masaga siga ingja tapchabi lanjadabina marolam asajariba. Paktabana. Aduga mamanabi amasina marolama asigi amubi athibise natradi tinaningai leitabai mawngni. Makhoi anina ngangnariba aduda tompoksu thoinu hoina phamliba aduda yenglaklami. Thoinu hoisu karisu khandana magi mata aduga makhoigi chafam thokpa adumak chari. Urure tompokna thoinugi athiba masak aduda tariba icham chamjaba thamoi adugi mamidi tanja aduda khambana hairaklammi. Kai warino aikhoi pulap changaga nakhoi ani khakta oina wari sa lekhrisina. Tu ada haudong amubi makullaga singju chari se yam hainadaba adugi warinida. As ichalse mingoda adumaina su hekta haibinuda adugi saru atopa wari ama oina sarase. Hoi adu kai kino ta tompokse waga ingangangde ngasaidagi yam hainadraba khangdeda. Kaisu tawdeda. O madi masage sumaina dum tawjara leirabani. Ngaihaki matungni singju soiribi ahal nupi aduna singju soibada makuta thang sori athauba aduna soibadagi sokre maduda ayo haina lauraklami pisakna ayo as ingakta ngairi ni tawriside as othokna mi thakreda aise thoinuna abo kaidorage haima ingakta ngairi se abo khutupiro
ꯀꯩꯅꯣꯝꯃ ꯌꯦꯠꯁꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯕꯣꯛꯁꯨꯅꯦ ꯋꯥꯈꯜ ꯑꯃꯗ ꯍꯦꯛ ꯇꯥꯎꯔꯨꯔꯦ ꯌꯥꯅꯤꯗ ꯅꯪꯁꯨ ꯅꯈꯨꯠꯀꯥꯗꯣ ꯏ ꯇꯩꯕ ꯇꯥꯔꯦ ꯁꯦ ꯑꯕꯣꯛ ꯇꯧꯖꯔꯒꯦꯁꯦ ꯑꯕꯣꯛ ꯇꯩꯖꯁꯗꯨ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯀꯤ ꯁꯣꯛꯈꯤꯕꯗꯣ ꯍꯥꯟꯅ ꯌꯦꯠꯁꯤꯟꯅꯕ ꯇꯧꯔꯁꯤ ꯁꯦ ꯑꯕꯣꯛꯀꯤ ꯏꯅꯐꯤꯁꯦ ꯁꯦꯁꯨ ꯁꯦꯒꯥꯏꯔꯕꯅꯤ ꯃꯁꯤꯁꯦ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯌꯦꯠꯁꯤꯜꯂꯛꯑꯣ ꯁꯤꯡꯒꯥꯔꯦ ꯅꯪ ꯑꯝꯇ ꯁꯦꯠꯂꯣ ꯑꯩꯗꯤ ꯈꯨꯠꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯩꯅ ꯁꯦꯠꯂꯗꯤ ꯑꯕꯣꯛꯀꯤ ꯐꯤꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯏ ꯇꯩꯔꯅꯤ ꯆꯅꯨꯅ ꯑꯁ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯀꯔꯤ ꯌꯦꯡꯉꯤꯉꯩꯗ ꯃꯈꯨꯠ ꯑꯁꯦ ꯁꯣꯏꯗꯠꯂꯤꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯗꯦꯍꯦ ꯑꯣꯏꯕ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯦ ꯀꯨꯜꯂꯕꯅꯤꯅ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏꯗꯅ ꯂꯦꯝꯕꯤꯅ ꯑꯋꯣꯏꯕ ꯍꯅꯨꯕꯤꯁꯤꯒꯤ ꯏꯒꯁꯦ ꯄꯥꯏꯔꯗꯅ ꯑꯁ ꯑꯩꯗꯤ ꯍꯪꯒꯣꯏꯕꯗ ꯂꯣꯏꯔꯦꯗ ꯁꯤꯗꯒꯤ ꯄꯣꯠ ꯆꯥꯕ ꯉꯝꯃꯔꯣꯏ ꯏꯕꯨꯡꯁꯤꯡ ꯑꯩꯈꯣꯏ ꯊꯣꯛꯑꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ ꯇꯥꯔꯤꯕꯅꯤ ꯉꯁꯥꯏꯅ ꯇꯣꯝꯄꯣꯛꯅ ꯃꯁꯛ ꯐꯖꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯎꯕ ꯈꯨꯗꯤꯡꯅ ꯄꯥꯝꯅꯕꯤ ꯆꯅꯨꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯃꯁꯛ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯑꯎꯕ ꯈꯨꯗꯤꯡꯅ ꯉꯥꯡꯕꯤꯔꯤꯕ ꯑꯊꯤꯕ ꯃꯥꯅ ꯑꯍꯜ ꯑꯗꯨꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯃꯥꯏꯊꯣꯡꯅ ꯂꯦꯞꯇꯦ ꯍꯥꯏꯕꯁꯦ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯔꯝꯂꯦ ꯈꯝꯕꯅ ꯀꯩꯅꯣ ꯁꯨꯝ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯣ ꯏꯇꯥꯎ ꯑꯥꯗ ꯆꯠꯂꯤꯕ ꯏꯆꯜ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯦ ꯃꯃꯤꯡ ꯑꯃꯨꯛꯇ ꯍꯪꯉꯨꯁꯦꯕ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯐꯖꯕꯤ ꯅꯪꯉꯣꯟꯗ ꯆꯥꯗꯕ ꯌꯦꯡꯉꯤꯕꯗꯣ ꯄꯥꯝꯗ꯭ꯔꯒ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯣ ꯑꯁ ꯋꯥꯊꯤ ꯇꯧꯔꯛꯀꯅꯣ ꯂꯥꯛꯑꯣꯁꯦ ꯇꯣꯝꯄꯣꯛ ꯈꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯏꯅꯨꯒ ꯁꯤꯡꯒꯥꯔꯩꯒꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯏꯆꯜ ꯀꯩꯅꯣꯝꯇ ꯊꯣꯏꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯝꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯁꯥꯃꯛꯇꯗ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯂꯛꯄ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯉꯛꯂꯝꯃꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯅꯣꯛꯅꯕꯤꯕ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯩꯕꯨꯔꯣ ꯍꯣꯏ ꯁꯣꯝꯕꯨꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯣꯏꯅꯨ ꯀꯧꯖꯩ ꯑꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯒꯤꯅ ꯇꯣꯝꯄꯣꯛ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯉꯁꯤ ꯃꯨꯛꯅꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯏꯆꯜ ꯑꯅꯤꯁꯦ ꯈꯨꯜꯁꯤꯒꯤ ꯂꯩꯁꯥ ꯅꯠꯇ꯭ꯔꯣ ꯁꯤꯡꯒꯥꯔꯩꯅ ꯑꯧ ꯃꯥꯅꯦ ꯏꯕꯨꯡ ꯇꯣꯝꯄꯣꯛꯅ ꯐꯔꯦ ꯆꯪꯖꯔꯣ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯊꯣꯏꯅꯨ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯃꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯖꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯔꯣꯏ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯌꯨꯝ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯅꯣꯏꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯕꯨꯡ ꯑꯆꯧꯕꯁꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕ ꯃꯃꯥꯏ ꯀꯟꯕꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ ꯁꯤꯡꯒꯥꯔꯩꯅ ꯇꯥꯆꯧ ꯀꯩꯗꯧꯉꯩ ꯂꯥꯛꯏꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯡꯒꯥꯔꯩ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯃꯨꯛꯅꯥ ꯌꯦꯡꯉꯨꯔꯤꯔꯣ ꯌꯦꯡꯉꯨꯏꯅꯦ ꯑꯗꯣ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯕ ꯂꯩꯇꯦꯗ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯂꯩꯔꯣꯏ ꯅꯪꯗꯤ ꯅꯨꯄꯤ ꯀꯣꯏꯅꯤ ꯈꯪꯗꯕ ꯄꯥꯈꯪ ꯑꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯦ ꯑꯗꯨꯅ ꯅꯪ ꯇꯥꯆꯧꯗꯤ ꯅꯨꯄꯤ ꯀꯣꯏꯒꯗꯕꯒ ꯀꯤꯔꯦꯗ ꯑꯗꯨꯅꯅꯦ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯩ ꯀꯣꯏꯖꯔꯣ ꯑꯩꯗꯤ ꯌꯥꯝ ꯏꯪ ꯇꯞꯄꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯒ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤ ꯀꯗꯥꯏꯗꯩꯅꯣꯗ ꯅꯪꯅ ꯍꯦꯟꯅ ꯀꯤꯔꯦ ꯑꯩꯗꯤ ꯅꯣꯡꯃꯁꯨ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯒ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯆꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯎꯔꯤ ꯆꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯁꯛꯊꯤꯕꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯎꯕꯁꯦ ꯑꯩ ꯗꯥꯎ ꯌꯥꯗꯦ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯣꯅ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕ ꯅꯨꯄꯥꯒꯁꯨ ꯅꯪꯅ ꯃꯨꯟꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯁꯤꯡꯒꯥꯔꯩꯅ ꯀꯩꯅꯣ ꯆꯅꯨ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯕꯨꯡꯁꯤꯡꯁꯤga ꯑꯍꯦꯟꯕ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏ ꯉꯥꯡꯉꯤꯗꯨꯕ ꯍꯦ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯗ ꯍꯥꯏꯕꯅꯤ ꯌꯥꯎꯗꯕꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯁꯤꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯝꯕꯅ ꯏꯆꯜꯁꯤꯡ ꯇꯞꯅ ꯉꯥꯡꯅꯧ ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯇꯥꯇꯣꯝꯄꯣꯛ ꯑꯩ ꯇꯥꯇꯣꯝꯄꯣꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ
ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯥ ꯇꯣꯝꯄꯣꯛꯅꯁꯨ ꯌꯥꯕꯤꯌꯨ꯫ ꯆꯅꯨ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯊꯣꯏꯅꯨꯕꯨꯅꯤ꯫ ꯀꯔꯤ? ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ? ꯅꯪꯁꯨ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ? ꯁꯦ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯕꯤꯌꯣꯕ꯫ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯆꯠꯂꯣꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ꯫ ꯅꯪꯒꯤ ꯐꯖꯕ ꯅꯃꯥꯏꯗꯨꯗ ꯎꯔꯒ ꯅꯪꯉꯣꯟꯗ ꯉꯥꯎꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯃꯤꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯅꯨꯄꯤꯔꯣ? ꯀꯩꯅꯣ ꯇꯥ ꯇꯣꯝꯄꯣꯛ, ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯁꯤꯡꯒꯥꯔꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣ ꯊꯣꯏꯅꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯈꯪꯍꯧꯗꯦ ꯆꯅꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯃꯨꯟꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ? ꯍꯦ, ꯃꯍꯩ ꯍꯩꯕꯤ, ꯅꯪꯅ ꯃꯍꯩ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯅꯪꯅ ꯐꯥꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ? ꯅꯪꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯍꯥ? ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦꯅꯦ ꯅꯪꯗꯤ꯫ ꯂꯥꯛꯑꯣ ꯊꯣꯏꯅꯨ, ꯆꯪꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯅꯨꯒ ꯁꯤꯡꯒꯥꯔꯩꯒ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨꯒ ꯂꯦꯝꯕꯤꯒꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯅꯨꯅ, ꯑꯃꯨꯕꯤ, ꯃꯩꯇꯥꯟ ꯃꯥꯟꯕꯤ, ꯃꯥꯅꯒꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ꯫ ꯈꯪꯒꯅꯤꯃ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯍꯟꯒꯦꯕ꯫ ꯅꯣꯡꯃꯁꯨ ꯊꯣꯏꯅꯨꯒ ꯁꯤꯡꯒꯥꯔꯩꯒꯅ ꯀꯩꯊꯦꯜꯗ ꯊꯣꯔꯛꯄꯗ ꯆꯅꯨꯒ ꯂꯦꯝꯕꯤꯒꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯗꯅ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯆꯅꯨ ꯑꯗꯨ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯦ, ꯅꯉꯥꯏꯈꯣ꯫ ꯑꯩꯈꯣꯏꯕꯨꯔꯣ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ? ꯌꯥꯝ ꯊꯨꯅ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯇꯥ ꯇꯣꯝꯄꯣꯛꯅꯗꯤ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯇꯥ ꯊꯣꯏꯅꯨꯅ ꯅꯪꯗꯧꯅ ꯇꯥ ꯇꯣꯝꯄꯣꯛꯇ ꯇꯥꯟꯅꯔꯨꯕ ꯅꯠꯇꯦꯅ꯫ ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯤꯕꯁꯦ? ꯅꯪ ꯃꯥꯒꯤ ꯃꯤꯅꯥꯏꯔꯣ? ꯃꯄꯨꯅꯤꯡꯕ ꯍꯨꯏ ꯁꯥꯗꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯗꯨꯝ ꯈꯝꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯦ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯗꯨꯅ ꯉꯥꯡꯉꯨ꯫ ꯆꯥꯎꯈꯠꯇꯕꯤ, ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ꯫ ꯅꯁꯛ ꯐꯅ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯕꯗꯣ꯫ ꯈꯪꯍꯧꯗꯦ ꯆꯅꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯗ ꯑꯣꯏꯅ ꯃꯁꯝ ꯐꯣꯏꯔꯛꯂꯝꯃꯤ꯫ ꯁꯤꯡꯒꯥꯔꯩꯁꯨ ꯆꯅꯨꯅ ꯊꯣꯏꯅꯨꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯒꯤ ꯃꯁꯝ ꯐꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯑꯁ, ꯑꯩꯗꯤ ꯌꯥꯎꯕꯕꯨ ꯇꯜꯂꯦꯗ, ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯒꯦ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯊꯣꯏꯅꯨ, ꯁꯣꯛꯄ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯣ, ꯁꯣꯛꯄ꯭ꯔꯕ? ꯁꯤꯡꯒꯥꯔꯩ, ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ꯫ ꯂꯥꯛꯑꯣꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯦꯕ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ? ꯃꯣꯏꯅ ꯑꯗꯨꯝ ꯍꯧꯕ ꯅꯠꯇ꯭ꯔꯣ? ꯏꯀꯥꯏꯒꯗꯕ ꯃꯤꯅ ꯏꯀꯥꯏꯗ꯭ꯔꯒ ꯏꯀꯥꯏꯔꯣꯏꯗꯕ ꯅꯪꯅ ꯑꯣꯏꯅ ꯏꯀꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯛꯑꯣꯕꯁꯦ, ꯆꯠꯂꯁꯦꯕ꯫ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯗꯕꯅ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯕꯅꯤ꯫ ꯃꯥꯅ ꯂꯥꯟꯕ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯟꯕꯅꯦ ꯍꯥꯏꯒꯦꯔꯣ? ꯅꯨꯄꯥꯗꯨꯅ ꯃꯥ ꯄꯥꯝꯗ꯭ꯔꯤ, ꯅꯪ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯈꯪꯗꯦ ꯁꯤꯡꯒꯥꯔꯩ, ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ꯫ ꯑꯁꯨꯛ ꯏꯀꯥꯏꯕ ꯊꯧꯑꯣꯡ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤꯃꯥꯟꯅꯗꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯣ? ꯑꯦ, ꯅꯪꯕꯨ ꯀꯅꯥꯅ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯅꯣ? ꯃꯥꯅꯦ ꯃꯤꯃꯥꯟꯅꯗ꯭ꯔꯤꯗꯤ꯫ ꯃꯥꯅ ꯃꯤꯃꯥꯟꯅꯕ ꯏꯀꯥꯏꯕ ꯈꯪꯕ ꯃꯤ ꯑꯣꯏꯔꯒꯕꯨ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯣ? ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯊꯣꯏꯅꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯣꯏꯅꯨ ꯇꯣꯝꯄꯣꯛꯀ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯆꯅꯨꯒꯤ ꯀꯥ ꯍꯦꯟꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯉꯁꯤꯗꯤ ꯊꯣꯔꯛꯄꯅꯤ꯫ ꯊꯣꯏꯅꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ? ꯅꯨꯃꯤꯠ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯦ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯆꯅꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤ, ꯑꯩꯅ ꯃꯍꯦꯜꯂꯦ ꯆꯠꯄꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯗꯦ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯗꯤ ꯁꯛꯊꯤꯕꯤꯅꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝꯅꯤ꯫ ꯑꯩꯅ ꯀꯔꯝꯅ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯁꯣꯏꯗꯅ ꯅꯣꯛꯅꯕꯤꯒꯅꯤ꯫
ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯅ ꯑꯄꯥꯝꯕ ꯂꯧꯕꯗ ꯃꯊꯧ ꯂꯩꯇꯕꯅ ꯅꯣꯛꯅꯅꯤꯡꯕ ꯃꯤꯅ ꯅꯣꯛꯅꯖꯁꯅꯨ. ꯑꯗꯨꯕꯨ ꯊꯣꯏꯅꯨ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯇꯥ ꯇꯣꯝꯄꯣꯛ, ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ. ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯒꯨꯝꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯆꯅꯨꯅꯁꯨ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤꯌꯦ. ꯊꯣꯏꯅꯨ, ꯀꯩꯅꯣ ꯅꯪꯅ ꯆꯅꯨꯗ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯥ? ꯍꯥꯏꯌꯨꯅꯦ. ꯀꯔꯤꯒꯤꯁꯨ ꯐꯥꯎꯗꯅꯤ. ꯊꯣꯏꯅꯨꯒꯤ ꯄꯨꯟꯁꯤꯗ ꯇꯣꯝꯄꯣꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯂꯛꯅꯕ ꯅꯣꯛꯅꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅꯤ. ꯇꯣꯝꯄꯣꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯣꯏꯅꯨ ꯈꯨꯝꯐꯝ ꯈꯪꯗꯦ. ꯇꯟꯖꯥ ꯑꯗꯨꯗ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯆꯅꯨ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯏ. ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯝꯃꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ? ꯁꯛꯊꯤꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛꯅ ꯃꯥꯕꯨ ꯄꯥꯝꯂꯤꯕꯅꯣ? ꯃꯥꯅ ꯄꯤꯕ ꯉꯝꯕ ꯈꯨꯗꯤꯡ ꯑꯩ ꯄꯤꯒꯦ. ꯇꯥ ꯇꯣꯝꯄꯣꯛ, ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯆꯅꯨ, ꯈꯨꯠꯁꯦ ꯊꯥꯗꯣꯛ. ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ. ꯑꯩꯅꯦ ꯁꯤꯒꯨꯝꯕꯁꯦ ꯍꯩꯅꯗꯦ. ꯏꯌꯥ ꯌꯥꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ. ꯇꯥ ꯇꯣꯝꯄꯣꯛ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯌꯥꯝꯅ ꯃꯁꯛꯁꯤ ꯎꯕꯗ ꯇꯨꯀꯠꯆꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯅꯪꯒꯨꯝꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯒꯨꯝꯅ ꯂꯣꯏꯅ ꯇꯧꯔꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯇꯨꯀꯠꯆꯩ. ꯅꯊꯃꯣꯏ ꯑꯗꯨꯛ ꯄꯤꯛꯄ, ꯏꯀꯥꯏꯕ ꯑꯗꯨ ꯈꯪꯗꯕ. ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯑꯩꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯤ? ꯑꯩꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯅꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯗꯤ? ꯂꯤꯟ ꯑꯃꯣꯝ ꯅꯪꯒꯤ ꯅꯇꯥꯇ ꯄꯪꯊꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯁꯛꯊꯤꯕꯤ, ꯎꯇꯤꯟ ꯃꯥꯟꯕꯤ, ꯅꯪꯒꯤ ꯃꯔꯝꯅꯅꯤ ꯉꯁꯤ ꯑꯩꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯉꯥꯡꯂꯤꯕꯁꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ. ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ? ꯍꯥ? ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯅꯪꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯜꯂꯣ. ꯈꯪꯍꯧꯗꯦ ꯆꯅꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯂꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯍꯥꯟꯅ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯆꯅꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯂꯝꯗꯦ. ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯆꯅꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ. ꯁꯥ ꯅꯨꯄꯤ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯀꯠꯆꯔꯤꯕꯁꯦ. ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯆꯠꯇꯕ. ꯍꯦ ꯑꯉꯥꯎꯕꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯒꯤꯕꯨ ꯃꯤꯕꯨ ꯍꯥꯠꯀꯦ ꯇꯧꯏꯅꯦ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯗꯤ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯐꯪꯂꯣꯏ. ꯊꯣꯏꯅꯨ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ? ꯁꯦ, ꯀꯩꯝ ꯇꯧꯗꯕ꯭ꯔꯥꯕ? ꯀꯩꯁꯨ ꯇꯧꯗꯦ. ꯁꯤꯡꯒꯥꯔꯦ, ꯌꯨꯝꯗ ꯆꯪꯉꯁꯤ. ꯁꯤꯡꯒꯥꯔꯦ, ꯉꯁꯤꯗꯤ ꯊꯣꯏꯅꯨꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ. ꯑꯩ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯗꯨꯅ ꯑꯩ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ. ꯊꯣꯏꯅꯨ, ꯇꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯑꯩ ꯑꯗꯨ ꯉꯝꯃꯣꯏꯀꯣ. ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯦꯕ. ꯌꯥꯔꯦ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯅꯪ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯁꯦ, ꯊꯣꯏꯅꯨꯁꯦ ꯄꯨꯈ꯭ꯔꯣ. ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯅꯅꯕ ꯇꯧꯔꯒꯦ. ꯑꯁ, ꯁꯤꯡꯒꯥꯔꯦ, ꯉꯥꯏꯈꯣ ꯍꯥꯏꯔꯒ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯗ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯤ? ꯊꯣꯏꯅꯨ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯁꯛꯊꯤꯕꯤꯅꯤ, ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕꯤ. ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯐꯖꯕ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯤ. ꯊꯣꯏꯅꯨ, ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯗꯣ ꯄꯨꯕ ꯑꯣꯏꯈꯤ. ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛꯅꯤ. ꯅꯪꯗꯤ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯅꯨꯡꯁꯤꯕꯤꯅꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯕꯨꯡ ꯑꯆꯧꯕꯒ ꯁꯤꯡꯒꯥꯔꯩꯒꯁꯨ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯤ, ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯅꯨꯗꯤ ꯃꯁꯛ ꯐꯅ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ.